Hospital singda nurse ki tabak tawriba miyoi singna anaba miyoi singbu ningthina loina biba mathau tai haina City College of Nursing ki Director Dr. Thouram Chandramani na phongthokkhrae wafam ase Sangai Pro Airport Road ta laiba City College of Nursing ki ahum suba batch BSc Nursing ki lamp lighting and odd taking ki thouram ga mari leinana phongthokhibani let light sign out of darkness haiba team da City College of Nursing ki auditorium hall da pangthokhiba thouram aduda College Development Council Manipur University ki Director Professor Hanzabam Shukadeva Sharma City Hospital and Research Center ki Co-Managing Director Dr. Tayan Zambilashini City College of Nursing ki Director Dr. Thouram Chandramani amadi College asima ki Principal Akham IBI mana mathang sitna Chief Guest President amadi Guest of Honor oina saruk yakhi makha taraduna Nurse na hospital singi yanglen charu oiribani maramaduna anaba singbu ningthina loina biba sangi madu natadana anaba singi awaba khangdana tathi tawaina thabak tawrabadi hospital aduda anaba pukhalakpagi sang watkani amadi lamdam asida nursing college marang kaina lairabasu awang bathakta nurse tamnaba institute ti masing watna lai loinana medical gi lamda chawkhalakpagi matungina degree tamningba mahiroi shingi khanduna college asi lingkhatkibani haiki medical science हम चौखलबनी ना मरमदी मसीगा चानना कोइना ट्रेनिंग सिपी दरकार होबा अदुना अपग्रेडेशन से नर्सिंग ट्रेनिंग दसु दरकार होरपनिना मदु वकल नोंदुदा ए इसागी 100 बेडेड हॉस्पिटल अमसु आइन थबक तो मतुंगा कोई लिंखचबनी सिटी हॉस्पिटल एंड रिसर्च सेंटर एना हॉस्पिटल सुलेबनिना कोइना सम नर्सी खरा मोई नॉलेज से अपग्रेड तमनवा कॉलेज में लिंकट के ना दुगी इंटेंशन दुगो लेने नई कॉलेज से लिंकट चबनी कॉलेज से होजे बाय द ग्रेस ऑफ द ऑलमाइटी प्रॉब्लम लेते ना होजे इंडियन नर्सिंग काउंसिल की रिकॉग्निशन फंगजरे मणिपुर नर्सिंग काउंसिल की रिकॉग्निशन फंगो मतुंगदा